Manipur thokliba irang asigi achumma wayel lengak asina puraknaba Thajanadaba Leiriba Khudingmak Samjinnaba Angamba Thakta Hotnagani haina Chief Minister Imnam Khemchand phongdokhrei. Wafam asing asi Manipur University ki auditorium da pangthokpa Nasa Mukbar Yuva for Viksit Bharat Sankaf Avian State ki Thakta hongdokpa ki thoram da Chief Minister na phongdokhibani. Thoramadu da Prime Minister Narendra Modi na lepak asigi nahasingi virtual ki kuthangda wari watai sanaba ki thoram masupuni yengminake. India lenga ke Ministry of Youth Affairs and Sports ki meeting makhada Manipur University ki NSS cell na state NSS cell ga kushamnaduna sillaga pangtokpa thoramadu da Chief Minister Imnam Khemchand hai Viksit Bharat 2047 ki pandam asi fangnana bohonavada lepak asida leiba nahasingi achoba thodang chauna lei maramaduna asiguma thodang asida Manipur ki nahasing su Angamba Thakta saruk yana bohonase madugi damak aikoi gi hogulakliba nahasing mayai kavani sadagi lapna leiba haibasi tangai fadaba ama oiri haike. Chief Minister makha taraduna Manipur ki chahi ahum hena thokliba irang asi loisinana bohonabada Kauthokpa amasung ngakpibagi wakhalon chenba mathau tai masina chaukhatpa Manipur amagi lambida changsilakpa ngamgadoribani thokriba thodok-sing thamoi nungda dumak phumlaga leinarabadi lamdam asi manglomda changsinba ngamloi maramaduna irang asiga mari leinana achuma wail purakani amadi Thajanadaba Leiriba sing Samjinnaba lengak asina achoba thodang logani amaromda irang asigi chaithing phangliba mipum Khudingmak lengak asina yengsili hainasu Chief Minister Khemchand makha tana phongdoke Santi Leiriba में तो सफल पे आ गए सफल पर इतिहास का नहीं थोकरीबा क्राइसिस है बताइए मैंने वो क्राइसिस चाहिए वो मुझे चले बुझिना कर इंटर को मारे मसी एक कोई भोगेनेस अमना अमको कौन तो होगा सफल पर नबी ने सत्य बता रहा है मधु लुंगी वाकल होना तुम पुण्य लेना बता रहा है कोई सफल पर हम जब समाज में वो होगी